First of all, the EPAC TV News welcome. जम्मू एंड कश्मीर की पैगाम पाकिस्तान की थजिलप टेरोरिस्टना फॉरेन टूरिस्ट याउन टूरिस्ट कुंतरो हाटकीब अमदी कया अमन असोप नंगनकीबगी मयोक्ता टेरोरिस्टसिंगबु मरु फंगन मुथतननबगीदमक्ता भारत लेंगांग चथरप एक्शनदा पाकिस्तान ऑक्युपाइड कश्मीर POK की मनुंग लेबा टेरोरिस्टसिंग की कैम्प मापन एयर स्ट्राइक अमदी मिसाइल सिजिन्नदुना लांदाबा होख्रे इंडिया की ऑपरेशन सिंधुना पाकिस्तानी टेरोरिस्ट चामंगी मयाद हाटख्रे कया अमन असोप नंगनख्रे टेरोरिस्ट की लेफम कया चाउन अमांगा थोनख्रे मसिगी पाखुम ओइना पाकिस्तान की माइकैदगिसु मिसाइल कपसिलकपदगी जम्मू एंड कश्मीर की पंज रीजन दा तस्निंगपदगी सिविलियन कया असियना नमपतनतना असोपन कया यावरे मसिगी मनुंगदा मफम मतुदा ड्यूटी तादुन लेबा CRPF पर्सनल अनीसु असोपन नंखे हाइबा CRPF पर्सनल अनी अदुगी मनुंगदा अमदी मणिपुर की खोंजोमदगिनि हाइरे अदुबु पावसी कयाम चुम्मनु हाइबदुदी मयिक सेंग खंगद्रि हौजिक इंडिया अमदी पाकिस्तान अनी की मरक्ता याम चाउन लान थोक्त्रगसु लान सोक्लबा हौरि हाइन लौबु याय इंडिया न चतकिबा अटैक अदुना मरम ओइरगा पाकिस्तान आर्मी ना एटॉमिक पावर सिजिन्नबगी अयाबा पीके इंडिया की माइकैदगिसु चथरकदौरिबा लान असिदा इंडियन आर्मी ना मखोइना तौनिंगबा एक्शन तौबा अमदी खुलाई सिजिन्ननिंगबा मोंगदा सिजिन्नबा अयाबगी अयाबासु पीखबन हौजिक ओइरिबा फिबम असिदा इंडिया अमदी पाकिस्तान अनी की टेंशन अदुकी मति वांगी पाकिस्तान हाइरिबा लेबाक असिसु इंडिया बु थोगाइननबु होटनबदा टेरोरिस्टसिंगबु सेमगटपा अमदी सौगटपा लेबाक अमनी हाइबसि मलेंग शक्ति लेरबा लेबाक कयान यानरबु वफम हंदक जम्मू एंड कश्मीर की पैगाम टेरोरिस्टसिंग चतकिबा अटैक अदुगी मतुंगदा इंडिया पाकिस्तान की मथक्ते एक्शन लखोटनबा अमदी टेरोरिस्टसिंगबु मरु फंगन मुथतनबगी थवांग तोरकपदा मलेंग सुपर पावर कंट्रीसिंग हाइबदी USA, रशिया, ब्रिटेन, फ्रांस याउना अरब कंट्री कयान इंडिया की मिचंग लेपग लोइनना लांगी खुचु खुलाई कया मतेंग पांगलखप लेख्रबन पाकिस्तान सु न्यूक्लियर पावर लेबा लेबाक अम ओइबग लोइनना इंडिया की मथक्त लांदानब सेम सारी मसिदा चाइना ना अमदी मकल कया की खुचु खुलाई कया पीबग लोइनना वार की प्लेन कया से पिसिलक ले हाइरि हौजी हौजी जम्मू एंड कश्मीर की बॉर्डर दा लॉन्ग रेंज मिसाइल मीडियम रेंज मिसाइल अमदी शॉर्ट रेंज मिसाइल कया खिंदुना थमली हाइरिबा मिसाइल सिंग असि न्यूक्लियर बॉम्ब पुबा ngamba अदुंबा ngaktan मरक असिदा चाइना की माइकैदगी पाकिस्तान दा अहेनबा एटॉमिक पावर लेबा मिसाइल कया पिसिंगिबगी पाउसु लेरि इंडिया की माइकैदगिसु पाकिस्तान का लोनबा बॉर्डर सिंग दा शक्ति लेबा मिसाइल कया खिलदुना थंबतनातना पाकिस्तान न्यूक्लियर हैक सिजिनरपा मतमदा लमन खुमननबगीदमक सेम सादुन लेइ हाइरि इंडिया अमदी पाकिस्तान अनी की टेंशन असिदा मतौ करम संताइनगदगी हाइबदु मलिंग लेबाक कयाना कन्न खन्नरि मरक असिदा अरब कंट्री सिंग मरक्तगी अम ओइबा ईरान ना इंडिया अमदी पाकिस्तान अनी की मरक्त लेरिबा उंखटनबा असि संताइ तौननबगीदमक्ता थबक मखोइना तौजगे हाइबगी वफम यूनाइटेड नेशन ता पोलखरे अदुबु ईरान गुम लेबाक अमना इंडिया अमदी पाकिस्तान अनी की मरक्ता मयाइद लेप्तुना वई साननबा सिंगनि हाइबसि ओइथोकपा यागदौरिब्रा हाइबु वंग अमसु लाक्तबदि नत्ते इंडिया अमदी पाकिस्तान अनी की लान हौजिकते हौख्रे हाइबि यारे इंडिया की माइकैदगी पृथ्वी दा शक्ति लेरबा सुपर पावर कंट्री कयाना मतेंग पांगले पाकिस्तान की माइकैदना चाइना नॉर्थ कोरिया टर्की अमदी अरब कंट्री सिंग लेबा खरदना मतेंग पांगले हौजिकते लान गिदमक्ते इंडिया अमदी पाकिस्तान अनीना मखोई मखोई ओइबा लान खुसु खुलाइसिंग पैसिनदुना सेम साबा हौनख्रबन मलेम की अनीसुब लंजाव थोक्खब मतुंगदा करम मतमदा अहुमसुब लंजाव थोरकदगी हाइबसि मलेम की मियामना खन्नदुन लेरिबन अदुबु हंदक इंडिया अमदी पाकिस्तान की लान असिदगी मलेम की अहुमसुब लंजाव थोरकप याबगी थाजब लेरि हाइना फोंदोकनरिबन इंडिया का लंथेंगनब सेम सारिबा पाकिस्तान सु अराइबा लेबाक अमदी नत्ते न्यूक्लियर अमदी एटॉमिक पावर लेबग लोइनना इंडिया की मथक्त लमन खुमननबगीदमक्ता सेम सादुन लेरिबन जम्मू एंड कश्मीर बु पाकिस्तान की लमनी हाइना क्लेम तौबग लोइनना इंडिया ना ब्रिटिश की मकुत्तगी निंगतब फंगलब मतुंग इंडिया अमदी पाकिस्तान खाइदोकनरकपदा जम्मू एंड कश्मीर असि इंडिया ना नमदुना मखोई सर ओहेनकिबनी हाइना क्लेम तौदुना ngasi फौब लेरिबन इंडिया पाकिस्तान खाइदोकनकिबन मरम ओइरगा लेबाक असिगी फादर ऑफ नेशन हाइन खन्नरिबा महात्मा गांधी फौबा महान लाई खुरमलिंगै मतमदा नोंमैना कापतुन हाटकिबगी वफम लेरि
ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯁꯣꯏꯗꯅ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯅ ꯂꯥꯟꯗꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯔꯝꯅ ꯁꯦꯞ ꯑꯣꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯣꯛ ꯗ꯭ꯔꯤꯜ ꯐꯥꯎꯕ ꯆꯠꯊꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯈꯔꯅ ꯁꯟꯗꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯒꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯂꯥꯟꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯂꯥꯟ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯕ ꯂꯥꯟ ꯅꯠꯇꯦ꯫ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯆꯥꯏꯅꯥꯁꯨ ꯅꯀꯣꯏꯅꯅ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏꯒꯤ ꯂꯥꯟ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯃꯔꯤꯗꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩ ꯐꯒꯠꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯟꯗ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯀꯌꯥꯔꯛ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯕꯁꯨ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛ 1998, ꯁꯣꯛ 1975, 1991, 1997 ꯍꯥꯏꯕꯗꯤ ꯁꯣꯛ 2013 ꯑꯃꯗꯤ 2019ꯗ ꯑꯆꯧꯕ ꯂꯥꯟ ꯀꯌꯥ ꯊꯣꯛꯇꯨꯅ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯎꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯃꯤꯃꯥꯡꯗ ꯃꯌꯨꯝꯗ ꯆꯪꯈꯤꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯃ ꯍꯥꯠꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯈꯪꯅ ꯈꯪꯅ ꯁꯤꯡꯅꯕꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯂꯥꯟꯁꯤꯡꯒ ꯆꯥꯎꯅ ꯈꯦꯠꯅꯔꯛꯄ ꯌꯥꯏ꯫ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯗ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯪꯗ ꯆꯥꯏꯅꯥ ꯌꯥꯎꯅ ꯃꯨꯁꯂꯤꯝ ꯂꯩꯕꯥꯛꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯌꯨꯝꯊꯪꯅꯕ ꯆꯥꯏꯅꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯈꯨꯠꯂꯥꯏ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔꯁꯤꯡꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯔꯃꯤꯁꯤꯡ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯔꯨꯛ ꯂꯥꯟꯁꯤꯟꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯐꯝ ꯑꯃꯁꯨꯡ ꯂꯩꯐꯝꯁꯤꯡꯗ ꯑꯣꯏꯔꯤꯕ ꯃꯐꯝ 7ꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯊꯨꯒꯥꯏꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯁꯨꯡ ꯃꯑꯣꯡ ꯉꯥꯏꯗꯕꯤꯗ ꯆꯠꯊꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯆꯥꯔꯇꯔꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 51ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯄ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 23 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 94ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯔꯇꯤꯀꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯄꯗ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯑꯗꯨ ꯂꯩ꯫ ꯂꯣꯏꯅꯅ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯅꯤ, ꯀꯗꯥꯏꯋꯥꯏꯗ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯥꯔꯝ ꯐꯣꯔꯁꯇ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯑꯣꯏꯕ ꯂꯣꯒꯤ ꯃꯈꯥꯗ ꯂꯩꯇꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯅ ꯃꯁꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯄꯤꯄꯜ ꯄꯥꯔꯇꯤꯒꯤ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯤꯕ ꯕꯤꯂꯥꯋꯜ ꯚꯨꯇꯣ ꯖꯔꯗꯥꯔꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯟꯗꯤꯌꯥ ꯍꯧꯖꯤꯛꯇꯤ ꯏ ꯆꯨꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯩꯁꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯅ ꯁꯤꯟꯕ ꯊꯨꯡꯅ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯍꯧꯈ꯭ꯔꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯗ꯭ꯌꯨꯜ ꯇꯥꯛꯁ ꯃꯣꯛ ꯗ꯭ꯔꯤꯜ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯅꯦꯄꯥꯜꯒꯤ ꯕꯣꯔꯗꯔꯁꯤꯡꯒ ꯇꯥꯏꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯊꯝꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯣꯛꯄ ꯇꯣꯉꯥꯁꯤꯡ ꯁꯟꯗꯣꯛꯇꯅꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛꯁꯨ ꯄꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥ ꯁꯟꯗꯣꯛꯇꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ
Ministry of Home Affairs ki statement amana hairi ngarang pangthokkiba schedule tax mock drill aduda India gi achokbu city singda sahel khongduna mai mamhanduna hostile attack tarpu matamda oirakpa yaba silsing volunteer sing police amadi civil defense singna drill tokhi hairiba drill asi Ministry of Home Affairs ki direction makhadani Indian Armed Forces Operation Sindur hek tokhiba galwainana suti lawduna leihiba Central Armed Police Force personnel sing kawkhatuna high alert thamgre hainasu government official singna hairi yamna thajaba yaba pawamagi matung ina India ki sathiba hijacking case sing yamna chawna chenaba Jaishe-e Mohammed ki commander Abdul Rauf Azhar Indian Armed Forces Operation Sindur da hat pangamgre haina intelligence ki luching basin confirm tawre hairi terror group Jaishe-e Mohammed ki chief Masood Azhar ki manaw nupa Azhar asi haukiba kumja chu lisamaga samapan maudrama panda Indian Airline da flight IC 814 hijack tawbaga loinana mastermind oihiba misak amani haina Indian Intelligence Agency kina sahi tara gi mamang phongdokkiba leikhre mak hatkiba asi India gi oinadi counter terror operation chawna mai pakpani maramdi mak asi National Investigation Agency NIA na most wanted haina lauthoktu lakiba misak amani Operation Sindur asi Indian Armed Forces ni yamna haisingna terrorist singi mathakta Pakistan amasung Pakistan occupy Kashmir da chathaki operation ne Operation adu terrorist singi kem mapan da chathaki terrorist ki luching Abdul Rauf Azhar asi Jaishe-e Mohammed ki national hub oiriba kem amada Indian Armed Forces ni chathaki attack amada hat pangam kiban mak laikitaba sina Pakistan sagarpa terror network singda yamna chawna sohli haina intelligence ki report aman hair Kandar plane hijack ki mathakta Abdul Rauf Azhar asi haukiba kumja 2001 Indian Parliament attack 2003 da Naprota army came da attack haibidi 2019 dana Pulwama attack amadi atai attack cross border attack singda chenaba masuk naiba myoini hairi Indian Armed Forces Pakistan amadi POK gi mafam mapan da sathakiba Operation Sindur da terrorist cham yauna terror just ki chief Masood Azhar imung manungi myoi tara amasu mahaki yam naknaba myoi mari su leikitraban attack hi chatrakaba matung Masood Azhar na mahaki imung manungi mahukta mahak oina siamgadabani haina phongdokli haire Jaishe-e Mohammed asi Pakistan da based over militant Islamic group amani group asi Masood Azhar na haukibu kumja 2000 da linkat kiban group asi gi pandamdi Jammu and Kashmir asi India dagi tokhaina tahalaba matung Pakistan da tinbani haina su pawgi source asi makhatare Jammu and Kashmir ki Pahalgam da terror attack chathaduna me kunto hat kiba thodu adugi laman kumbu oina Indian Force na Operation Sindur mai pakna chathaduna Pakistan amasung POK da leiba terrorist ke mapan thwai ki ba thodu amasung masigi matung tarakpada Pakistan amasung India leiba ani ungkhatari ba asigi mari leinena Union Defense Minister Rajnath Chair loduna all political party ki mifam pangthokre mifam maduda Union Home Minister Amit Shah S Jaishankar JP Nadda amasung Nirmala Sitharaman Central Government ki mahutsin ke AICC ki President Malik Arjun Kharge amasung Rahul Gandhi na Congress ki mahutsin duna saruk yakhe Trinamool Congress yauna tongan political activity news singsu mifam maduda saruk yakhe mifam maduda chair lawkiba Union Defense Minister Rajnath na Operation Sindur mai pakna chathkiba adugi matangda ningthina mayamda briefing tawkhe Operation amasung POK da occupy tawduna leiriba terror outfit Jaishe-e Mohammed amasung Lashkar-e-Taiba ki camp puna mapan da attack chathaduna terrorist chamagi mathakta hatki kaya aman asu apananghanke Operation asida all political parties singna mapung phaba support amasung cooperation pibiyu haike adu moinamak Operation asigi mari lenaba details ting di phongdokhide mifam maduda saruk yakiba Prime Minister Narendra Modi na Operation asigi matung hauju oirakliba phibam asida leiba asigi political parties sing amasung micham miyamna punna amattoini lepminaba mathau tai mifam maduda Lok Sabha gi opposition leader Rahul Gandhi na government terror attack asiga mari lenena chathrakpa action jingda mapung phana support tawi Rajouri district ngamkhai da leiba khungang singda Pakistan dagi artillery shell sing kapsil lakhiba dagi ngamkhai gi khungang sing adu pakhatna khre amasung akiban yong khre haire mafam adu gi khunja singna numidang adu bulletproof bunker sing da leiba takhi haire
ꯃꯈꯣꯏꯅ ꯑꯌꯨꯛ ꯄꯨꯡ 2:45 ꯇꯥꯕ ꯃꯇꯝꯗ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯤꯀꯞ ꯊꯣꯛꯈꯤ ꯃꯤꯄꯥꯏꯅꯈꯤ ꯍꯥꯏꯅ ꯅꯤꯌꯥ ꯀꯥꯞꯄꯅꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅꯈꯤ ꯕꯪꯀꯔ ꯑꯃ ꯐꯪꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯐꯩ ꯑꯗꯨꯕꯨ ꯆꯤꯟꯖꯥꯛ ꯂꯩꯅꯅꯕ ꯄꯥꯝꯕꯩ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯉꯝꯈꯩꯒꯤ ꯃꯤꯆꯝ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏ ꯊꯐꯥꯏꯅꯈꯤ ꯑꯃꯁꯨꯡ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯚꯤꯖꯤꯂꯦꯟꯁꯁꯤꯡꯅ ꯁꯣꯛꯂꯕ ꯁꯤꯚꯤꯂꯤꯌꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯀꯥꯏꯕ ꯊꯣꯡꯅꯥꯎ ꯃꯤꯡꯁꯦꯜ ꯆꯦꯈꯥꯏꯔꯕ ꯋꯥꯜꯁꯤꯡ ꯑꯃꯁꯨꯡ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯃꯔꯨꯝ ꯈꯨꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯆꯥꯏꯅ ꯇꯥꯕ ꯑꯗꯨ ꯎꯈꯤ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯃꯔ ꯑꯕꯗꯨꯜꯂꯥꯅ ꯉꯝꯈꯩꯒꯤ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ